Miss Walk the Ming Tabiribasung Yumnam Anuradha de Pinekona Krumzari. Housing Maroiba Pauda People's Union for Civil Liberties PUCL now Manipuri Matang the Ponkiba report Mike Kiadagi Yaning the Pongoragli. Namitaruni Samna Satrakpa Muna Amade Tangta workshop come residential course and camp Laishin Cray. India dagi US ta pusalapa posang da chada yang kai tarip singa sidagi loba hokray. Loinana contractor rak suba Imphal West Interclub amasung state open the ranking table tennis championship 2025 nga sidagi hodokray. House pausan nun bizari. People's Union for Civil Liberties PUCL na Manipur gi matang da phongkiba report adubo maike kya dagi leptana yaning da phongdoraglei lisang ne kolumdu gi megi tangka ohum dagi Manipur da irangka haurakpa aduda kugi singna sophisticated weapon season aduna landarakhiba adugi wafam sing loss anduna report aduda karigumba amata Palaktaba asana nakal namatagi oiba ripone habadu maikcheng na takle haina Zor Sampo Maite United Committee CMUC ko kanbena naba ningtau samna phongdoraglei Hiramasaga Marilaina Manipur da toglibe irang asina hagting nana traiting pangliba Zor Sampo miamge apunba body ama oriba Zor Sampo Maite United Committee CMUC na ngasi Manipur Press kapta pangthokiba pawgimi phama amada mauna makataraduna hai PUCL na phongliba reporter adu nakal namatagi oiba yumpham yaudaba aramanga tane maduna lansen aduna leiriba IDP singbo amuka hena nungaiteba pohalle thoglebi iranga silisingani kulumdoge megi tangka ohumdagi mamangdagi kuke singna mangsungnana semsatuna horakibani lisingani kulumdoge apringi tangkontareta Zor Sampoda Sangana ba semsaduna leiriba Open Zim kuke singna mai tharakiba amadi leiriba CCTV camera Kudimaga Togairamba Madugi Matunga Maite Singe Laisang Togaikiba Adudagi Horakibani Megitanka Ohum Numeta Adudasu Atsumge Pung Taramathuidagi Haugadaba Rally Adugi Mangoinana Forest Beta Office Mai Thaba Horakre Amade Driver Oiba Maite Masa Amasu Tamthina Purakiba Lake Madugi Matunda Maite Singe Yumsang So Mai Thaba Horakibani Masigi Tayo Nabada Imphal dege Iranka ase Maitena Kuki Yumpa Maitaduna Horakbene Haina PUCL ge report Hariba se Yumpham Yaudabara Mawapamne Irang Horakpa Aduda Kuki Singna sophisticated weapon season aduna Landarikiba Aduge Wapam Singlos Sinduna report Aduda Amata Palaktabasna Nakal Namatagi Oba Ripone Haiba Adu make Singna Tagle Megi tangka ahom numit adumaktada Zor Sampoge Kuga tampakta mi mari nongwaina panduna soki amadi maitai miyangpa adu sapagadaba mafamda puthokpirapa lekhide Manipur Police ta leba Zor Sampoda taba kugi singna so yumai thabada yauke haba ase miyamna hena khangnaraba wapong aktani maram aduna PUCL na phongleba reporter aduge mayokta FIR palagani amadi mari lainaba singna sumyangka sangbituna action lokapio makogi reporter adu irangka sangdongnaba sinbagi pangkhangni phongdokhe Lone na ekogi Chusanpuri Lanjelaga, Usi relief came the Leva, Ekomi Isin Taraga, Ndoi, Plasina Ekoi, Isai Sagi, Kanoda, Isai Sagi, Manana police station of FIR Tongbako Saduna Lady have some terms. PUCL na August ke tank Kunda Ponkiba. Reporter Adu Manipur ge ima singna kanam tawe hariba lupa ase thingjangadabani haina RPI adwale ge ima chamagani pangilu sangbi khetri meyom pa anitana phongdokre wafuma singa se RPI adwale ge state committee ima chamagani panta amade party SG yote committee ge thongme singna PUCL ge mathakta FIR panaba Imphal police station da report piramlaba matungda permission na phongdokhibani mana makhatar duna hai PUCL haiba independent body ase matamda thingjangadabani amade makhoina phongliba lairiga asisu thingjangadabani phongdokhe ayamasu thambekre masida ekoi RPI ima jamani panasu support tawjari siga loina na hariba lairiga se athuba matamda pen tawsan biu plus
ꯑꯗꯨꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯕꯦꯟ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ Nakalamaramda RPI State Committee ke General Secretary Haisnam Mairaba Singhna hai Malimgi Miyamda Amadi India ke Miyamda PUCL haiba independent body asina pongliba reporter aduda maiti haiba purupasina landa asibu thon bani haiba aramba reporter ke apunglakpa asibu yaningdaba phongdotuna ngasi Imphal Police Station da FIR amachan balakpani PUCL na phongliba reporter ase matau karamna tizalibano ase yamna Chinganingai oi report asaku ke narco terrorist singna funding tawduna maide purup sibo malimgi miyamda amadi India ke miyamda lana uhanabge report amane haina RPI atwale ge maikai dagi lawe phongdokhe Nagalolov NNC and IM Amasung Jeliarong United Front Zupke Marakta Kutona Kray Tagdokasinone District Numba Police Station Konba Tagdai Sank Velestang Ase Ayupong Mapon Makairom Tabudake Pung Tararom Taba Pawatokibane Nagalanigi Marakta Pungkai Amarom Chatakiba Kutonaba Aduda Aso Apange Chapchapa Pawfang Bangamdrabasu NNC and IM Ge Kadakara Solamba Yai Hanapanari Paugilikund Amanati Jupna Konba Mapamda NHN IMG Climatic Sana Paiba Kadarshing Sangsalakpadage Kangaudana Nakal Anige Marakta Sauna Kota Tunarakpani Heidi Tagdoka Asetopadage Naga Ima Ibel Singna Loud Speaker Season Aduna Kota Tona Danabalauke Loinana Kunza Sing Mipaina Badage Sapagadaba Mapam Singda Taituna Lainake Kotonabage Pau Pangbadagi Security Ke Kangbusu Sangsinduna Tibahum Ke Tabasatiki Adobo Mipamipunge Pau Fangdri Heidi Panbayabadi Naga Lalolov NNC and IM Amasung Zub Unaba Yadana Kota Tanabadanatana Amana Amada Maran Sisina Duna Sinbagi Thong Sink Leptana Chatharibani Lunana Handaktasu NNC and IM Ge Kadar Ani Yauna NNC Ge Tongan Tongamba Kada Taruka Zupna Zupta Nauna Chankibalai Krabani Director of Execution as Government of Manipur Sinduna Command Lampak Sport Complex Ta Thasake Tangkunito Dike Hauduna Ngasi Pawanimit Tarungne Chumna Satharakpa Mungna Amadi Thangta Workshop Residential Kosan Camp 2025 Loisin Crane Class 6 Tagi at a Fawgi Manung the Leba Tongatongamba District Taritagi Lakpa Nupamacha Mahiroi Chamagamanga Madinipi Masa Mahiroi Maripu Yauna Puna Mahiroi Chamaga Marfumangana Sarugiatuna Chatarakiba Mungna Thangtage Coaching Camp Lucian Bagitaram Paduda, Youth Affairs and Sports, Government of Manipur Director Dr. Mayangbam Bheto, Director of Education as Valley, Government of Manipur Assistant Director, Visesor Kumuksam, Education SK, Senior AO, Soraisam Deveta Amade, Director of Education as ZC, Government of Manipur Assistant Director, Gurumayimba Anidana, Atova Meeting Lansing Oina Sarugyake. Taramatuga Mari Lenana, Yaske Director Dr. Mayangbam Betona Pundarakpada, Tangta Hariba Masana Ansi, Hausek, Nasnangi Tangta, Sanabangam Liba, Masigi Matakta, Kongtanga Ama Oina, Department Asana Ministry of Youth Affairs and Sports, Government of India. Anaduna International Gate Tagda Pukanaba Honari Haiki, Masadanatana Lamdam Asagi Indigenous Ki Masana Singh State Langana Angamba Tagda Honaduna Malengi Pambakta Pukanaba Honari Amadi Nauriba Angang Singda Culture Masak Tagba Amadi Masam Mo Fana Lehenduna Masa Ngaktuk Saba Ngamnaba Tapi Tambiriba Singh Asagi Matakta Asumna workshop sinba ase department asina singli langli basang batagarpa phongdoke Ramaina sekolah negeri kalau orang kan yang mana pergi sports ki je ya saya pergi state government na at highest level review to मतलब pergi indigenous level games se polo is another area mana sih Ramaina polo je Manipur de Nakalamuramda Tarampa Aduda Sarugyakiba Education as a Valigi Assistant Director Bisosor Kumuksam na High
Lebak asagi education system da NAP lakpa iroinana lamdampa asagi school singda thangsanami kudingi no school bag day pangto handuna laidik takpiba lebhanduna mairo singna pamjaba tonga tongan ba hirambage kyage extracurricular activities sing takpi tambi hanbage khongthang singso paikhat hale masadanatna mairo singda physical education do aina mungna thangta tambiba amasung class 9 digi 12 fawda optional subject oina habli adumoina mak practical do oina pangthokpa waliba ase menkhana ba question camp ase akhanana pangthokpani masina sarit sarada natana oza guru ikai khumnaba amadi thaksika se mapung phana lehanaba paikhapa khongtang singko oina honabane haba wafam sing suphongdoke Lamlai dagi Thobal Damtaba Lambi Sembage tender Taudringai Mamangda Lambi ase eviction tauduna Ningtina Samongnaba Tabak Paikhapiu Haina Nodamp T2 Napet Palle Road Developmental Committee ke Maikedagi Lenga ke Pungning Sang Salagli Hidamasage Marilena Nanga se Manipur Press Club ta Pangthokiba Paugi Mifama Amada Committee asage advisor Daniel Rimaina Hai Lamlai dagi Thobal Damtaba kilometer Taranipan lom Sangbalambi ase kumsale sangani kunitoi de semki adumakpo Ningtina quality maintain tauduna semdabana marambo oiraga phibam solakpadagi lokenta MLA ge matenga loinana Truck Drivers Association Majage Association amadi committee asiga Kusamnaduna Satok Sasin Nungainaba Karamakhaidi Samjankre adubulambi ase pikpana Satok Sasin Tauba Matamda Kudong Sataba Dumak Mayonari Amaramda Lambi ase Samnaba Tenda Tauragani Haba Public Work Department ke Maikidiki notice Tokiba Sulaide Maragasida Lambi ase Samdringai Mangoinana Lambi ase Nagiata Lady Besink ase eviction Ningtina Tauraba Matung Matanga Chanaba Monga Lambi ase Paktuna Tungkoina Chanabayaba Pivama Amade Sembiu Lambi Asage Matangda Kanagumana Lanaya Oina Tabaga Tauram Pangtok Tringai Mamanda Committee Asida Hana Bow for Widamo Pongdoke. Tourist Waiva Lambi Amaway, Hendona Hantaki Matam Sida Equina, Chief Secretary the show, Honorable Chief Secretary the show, Equina Memory Nama Pishing Cray, regarding this matter related Road Transport Association Committee na Hairiba Lambi Sig Matamda. Hairiba Masib Yamna Tana Chum Namrik Chumda Equi Panto Jagabisi, Mayam Apam Basashi Mayam the Nisi Pontok Javani Peski Tunda. Next day, Namadi International Gitakta, Tonga Tongamba, Hidamda, Ewata Panga Kraba, Ewati Kontramanga, Opage Tarampa, among us a Manipur Press Club, Lokta called the Pangtokre. The late Saite Academy Manipur Nasan and Pangtokiba. Ewati Singh Opagi Tharampa Aduda Raja Sabagi MP in Tole Sambasana Zawa Bharatiya Dalit Site the New Delhi National Secretary Dr. Yunamba Mahendra Kumar Department of Art and Culture Government of Manipur Retired Director Dr. K. Sobita Manipur State Scouts Union Status Secretary L. Tondonta Amadi Social Worker Nong Tombam Dilikumana Matangsana Sebges President Amadi Guest of Honor Oina Sarugya Kibagaloinana Awardee Singda Chambakudombo Pituna Ikaikumna Word K. Taramaduga Mari Lenana Raja Savage MP in Tole Samasana Zawana Pundorakpada Landa Masada Ladyba Muyishing Asi Tamoy Singba Kara Watpana Amanato Batabakta Amana Thazana Dabadgi Chanabi Ama Chauna Lady Masidanatana Hidamba Kayada Sangaraba Miokia Lamda Masida Lairabasu Makoina Toriba Tabak Sanka Aduda Sogot Pibagi Mahuta Asoibati Duna Ikaiba Pibagi Hainabi Adu Thadoktuna Asoibakia Adu Matangda Soitana Bapokta Pibagi Hainabi Late Amana Amage Asoibati Duna Labana Lamdamba Ase Chakot Palamdamba Amapurapangam Loy Mama Laibapu Nung Sibangamba Subanomba Kanba Miokia Toraklaba Matam Data Lamda Masay Sakot Palamdamba Amo Oiba Ngamgani Haiba Wapam Supongdoke. Nungai si dari saya ke pergi jalan nungai
New India Literacy Program NILP hanya sukhangna ripa Ulas Nava Bharat Saksarta Karikram ge volunteers singe nomagi oba training program amanga se Bisnupur DC Office Complex da Laiba Panchayat Resource Center PRC Hall da Pangthokre District Literacy Mission Authority DLMA Bisnupuna Sandana Pangthokiba training program adu Deputy Commissioner Bisnupur Puja Ilangmam Nahodoke Tharam Dudai ADM Bisnupur Toijamba Open Road State Northern Officer Senior PO Gajai Pau Thaimai Amadi District Mission Manager Manipur State Rural Livelihood Mission Angwam Saduyake Training Program Asagi Manung Channa ICDS K CDPO TS Kamla Debina Nutrition for Overall Health and Well-being Habasida Aduga License Clinic and Psychologist Charisma Yunamna Emotional and Well-being of Children, Adolescent and Adult Habasigi Matang the Wanganki Ningsing Bayabadi India Gamina Scheme as a financial year 2022 to 27 of Fawada implement Tonaba Eproto Kibani. Wusu Association of Indiana Silaga Sai NERC Tagyal da Leba Wusu Indoor Stadium da Indian Wushu team Samna Nabagidamata Numi Humni Chumna Satarakiba Wusu National Trine Selection Ngasiloshin Kray. Matang Sahili Sangani Kuntaruke September Tang Tarama Pandagina Utobage Tanka Mari Fauba Japana Yumbu Oiduna IT Nagoya Pangtokadaba Kulaksoba Asian Games Saruge Yagadriba was National Trine Selection Ge Lotion Bage Tarampaduda Social Activist Arke Sanayama Elias Megan Kello India Sai NERC Imphal Ge Assistant Director Lystrom Sambritya Imphal is District Congress Committee ke President Hanjabam Jayadeva Sharma Imphal is District Wushu Association ke President L Mangalsana Maiting Amadi Arjuna Awardee Mayang Lambam Bimol Jina Matang Sina Guest President Amadi Guest of Honor Roina Saruga Kibakaloina Anba Trend Selection ge Oina Puna Sanaroi Chamaga Marpuna Sarugia Kiba Adugi Matungda Sanaroi Taranitoi Kangalaba Matung Kangalaba Sanaroi Shinga Adu Makatana Amu India ge Kemta Sarugiyaduna Aruba selection ta ama mo khalaba matung maduda khalaba Sanaroi Shinga Adune India ge Mohsinduna Saruga Yagadari Hairi Directorate of Handloom and Handicraft ka Manipur Tribal Development Cooperation MTDC Amadi Manipur Tribal Indigenous Farmers Committee ga Puna Kumzali Sangane Taratrokta Memorandum of Understanding ke MOU ama signed Tonokiba Aduda Yaukiba Point Sink Lakliba Sayunte Asagi Manungda Tabako Oina Pangtok Piraktaba Taragati National Hawi Imphal Jiripam Lambi Amadi Imphal Dimapur Lambi Singda Akan Bakong Sangslagani Haina Manipur Tribal Indigenous Farmers Committee na Pudoraglay. Wapama Singas and Manipur Press Club ke Tangsang called the Pangtokpa Pomisinga Unaba Amada Committee Asigi State President R.A. Fernandez na Pondora Kibani. Fernandez Makatana High Kumsali Sangane Taratrukta Directorate of Handloom and Handicrafts ka Manipur Tribal Development Corporation MTDC Amadi Manipur Tribal Indigenous Farmers Committee ka Punna Memorandum of Understanding MOU ama signed down ke MOU aduda Handloom and Handicrafts ka Mari Lainable Sink Tingi Kulsingda Potok Hana Putong Nabage Pandam da Tonakibani Inakiba Sink Pumba Pigani Haina Yanakiba Tahitara Surle Adubo Hausak Fauba Pitutana Lady Mari Lainaba Loishang Singda Satuna Unakiba Gya Lakre Adubo Hausuk Fauba Pitogi Mami Tadre Maramasana MOU da Yaukiba Sink Chayol Asige Manungda Tabako Oina Ontrok Tabataragade Lakliba Ta Sidege Imphal Dimapur Lambi Imphal Jiriban Lambi Yauna Tonga Tongamba State Highway Singda Makal Maka Keage Hesitation Chathava Horagani Haike PBW na MTIFC na laiba fast degi akwai education chatharani and of chage and of press conference ko jawani akwai national high
Sahi kudingi pangthoktunan lakpa sidara khong ka hathai chili festival chahi asage oina Manipur governor singduna September ge tang tara truk ge hauduna nimi humne pangtholagani hiramasaga mari lainana ngase Manipur press club ta pangthopa paumi sing unapa amada sidara khong ka hathai promotion and society ge chairman b Nimyu Dimingna High Ukon district ge Sidara Khong Khulda Sidara Khong ka hathai chili festival achi chahi kudingi pangtuktuna lagli sayi asige oina heritage of blessing ka haiba theme sida pangthongna ba semsari festival asida Sidara Khong chili asi ahongba mamalda fangana ba honari festival asida lamdam asige miyamna saruka yabina ba wafam pa apel tawragli Last year, say, approximately 10 to 15, but exactly we were expecting around 15,000 cages to hunter collect. Bisnupur district ke kumbe kendra ge tangsanga ahalup tage irangna maram phodaga lansinaduna chahi ani hena tunga ba rally camp singda changjapam lawtuna leidiba tangsingge IDP singna masage maram dam khonggangda hanjinna bathorang laukhapi haina MLA as Premchandra da taksingkrai Borayangbe Gram Panchayat ke manung chanba Manipur river ge mapanda khundaba tangsinga ahalup khulga hek thangnana leiba Pombi Khokta MLA yauna pangthokiba thorampa amada tangsangka ahaloki yumthongka nifumari moki mayum makai singka maina de chahotraba makoi ge mayum makai singka akai atoi mal sangka polam singka mangkraba so masa ge punapam lamdampa maramdampa mayumda amutang hanjanan bio haiba wakasing MLA da khangan ke MLA as a Premchandra haikibada matam sangna miyam na thengnariba awaba amadi kudong sadaba kaya singka adu miyam ge mihota MLA ama oina mahage thamoite so sapsana phawi aduna makoina yumda sangba haibase nongmanini khakta lairaga tokadaba nate tungkoina makoina pogliba isa singka asige tungidamakta yamna nungaina lehaunaba Nakai singba lamdampa ama oinaba honaramba haibase aikoi masenda bhabda taminatuna hanagi tangzenga oinaba honabada tension logumse nungaina changba yanaba mahosa ge phibamda lainaba honabada angaba thakta honari hotsu honakigani athubada numeta ama lepthoktuna miyamda khangan jaraglage haike Unse tungai na koi sang biar apa mau saya film tu lagi apa ai angam betak saya juga nari ai kos kona gini aru numit tu fix tahu betul na kana no kamai tahu hai itu yang tu na itu ngai itu ai mai sana sih hajar ge hai Kanglai inata yokat pallup ki lup nambolgi yang kayum dari Suba Foundation de Tharam Public Hall nambon makale kai dengarang pangthokre Tharam maduda nambon Municipal Council ge Chairperson Singakam Basanta Kanglai inata yokat pallup nambonge President and Tomanta Mangang Dinti School of Humanities DMPU and DM College of Arts Imphal DMPU ge Principal Professor as Lanchanba National Literary Awarded Publisher New Delhi Dr. Angamsa Chinkai Sikoge Advisor Akamp Langona Athoiba Mitungland Toina Sadugyake Tharamadada Luba Sige Lakidraba Mushinge Podo the Laishu Katpagaloinana Minute Ani Tumina Leptuna Layo Kraba Lupsige Mushingda Ikaikamnaba Udke Tharamadada Inat lining Sapa Hansingda Say Kudinge Leptana Pipa all as pensioned al contratare again Toki. Taramaduga Marilenana Kanglai Inata Yokat Palop Nambonge Janin Secretary Arambamba Ramanandana Pontokibada Ipa Ipusanga Tambiramba Aikoigi Saktamp Inat Kanba Hibase Kudimake Taudavi Adrabi Tony Aikoigi Inat Aikoigi Saktam Chocolaba Matamda Atopa Mui Amatana Henjan Mangamloi Maramasana Aikoi Kudimak Inat Lininka Asibo Choconaba Hona Minarese Haike Development and Protection the United Voluntary Organization DPUVO Nambolge Kuntrasuba Foundation Dega Marilainana Nomagi Oba First Aid Training Program Pa Ama
DPU VO Nampol Amadi Indian Red Cross Society Bisnupur District Branch na Kusamnana Sinduna T Dorant Memorial Academy Nampol Bazada Ngasipang Thokre Tarom Duda DPU VO ge President Taurem Kaba Command Working President ke Suleshor Secretary Toksum Lamsingba Amadi Atai Thomisang So Sarugya Kibagaloinana Indian Red Cross Society Bisnupur District Branch ke Secretary Shu Oidiba Trend Force Either Dr. Huidromba Romena School Asige Migration da Force ke Matangda Takpitambiki Numeto Humni Pobagi Manungda Marilenaba Department Singna Tawan District Manung Chanba Haurebi Maka Leka de Leba Community Hale Center Ge Hausig Watuna Lediba Dr. Amadi Staff Singe Strength Asi Etawa Matamda Mensinaba Tarabadi All Manipur Bangal Clubs Organization Ampako Amadi Mianga Puna Kusam Naduna Akan Bakongzang Jangsalagani Haina Ampako Ge President Yumkai Bamb Hayatu Rahmana Pondokre Wapamase Ngarang Haurebi Makal Leka de Leba Community Health Center CHC Ge Amo in charge Management in charge Local Club Amadi Ampako Ge Thomisinga Puna Wadi Sanaraba Matung the Pondokibani Mana Makataraduna Haurebi Makal Leka de Leba Community Health Center Asi Hanadaki Hauna Night Service Toramba Adui Kangadana Service Tokibagi Matangda Local Club Amade Management in charge Ge Makitiki Notice Tokiba Adu Ampako Thomi Singna Mapampa Aduda Chatuna Yangsan Bagaloinana Community Health Center Ge Amo in charge Management in charge Local Club Amade Ampako Thomi Singapuna Wadi Sanaraba Matung Ngasidege Amona Night Service Tauragani Haike Amadi CHC Ge Waliba Dr. Amadi Staff Singe Strength Ge Miam Ge Yanglaga Mari Lainaba Department Sing Tawan District DC Amadi District Asigi CMO Ona Miang Changpio Haina Pondoke Kanglaipa Kanbalopa KK Elbo Communal Oiba Irang Sagarpa Ama Oina Miamda Uhanaba Honeriba United Maide Panganta Committina Atuba Matamda Sengtor Kadabane Karigumba Tuminalation Bataragadi Logi Mating Lauragani Haina KKL Gimaike de Akanba Wapam Tamlagle Hiramasaga Marila Narangase Manipur Press Club Ta Pangtopa Paugi Mipamamada KKL Ge Secretary Ngamkhaikan Mana Hai Maitei Haiba Purab Ase Matampa Amage Ipa Ipu Singna Ngagtuna Tamlambage Ngasi Pauba Ladybani Masi Masamasu Oidiba Aikoina Amok Ngangnaba Honaba Haiba Ase Aikoi Taudangni Masegedama Maitei Purupo Ngagtuna Tamnaba Lona Yaba Monda Evanes Gap Bituna Kanglebakan Balupna Honatuna Lagli Masada KKL na Communal Oiba Iranka Saganaba Honakibelate Adumapo United Maite Pankal Committee na Kanglebakan Balupa Sibu Communal Oiba Irang Sangatpa Oina Lana Miamda Uhanaba Monda Tasagetang Kulumda da Governor Yauna Subsecretary da Ibesedon Bisinba Haiba Silabik Tivani Masigi Mayuta KKL na Logi Wang Madang Asipauba Karigumba Tabaka Amata Lokiba Taukiba Leite Haiba Wapam Sing Yawa Sedonta Amasu Governor Amadi Subsecretary Yauna Bisinkre Lunana KKL na Tizalapagi Matungi Ina Maite Pangan Singna Maite Saraga Maite Nupi Macha Singda Sataramba Kram Keage File Lady Sataragliba Tonka Asigi Karikanamba Ezendano Maite Purupa Asibo Manghanaba Amakane Haiba Asi KKL na Lawi Tawong Asigadamota United Maite Pangal Committee na Atuba Matamda Sengdola Kadabane Pondoke Citizenship Kanana Bonaba Masi se Akogi survival da Akogi Purup Amabu extinct of Nabu Honarapasa Masidi Chapchana Akoi Kanglibakan Buluk Tianagani Amadi Madugi the Makta Akoi Shem Saraga 100% Lay Habasa Masi I publicly told the Mayab Hazen.
Imphal West District mayang Imphal Bengal awang laika de leba Bengal awang primary madrasa school ge matang da all Manipur Muslim student organization Imphal West District Committee na media da thamlake ba wafam sengka adu yumpham yaw da bangak tane haina school asage headmaster in charge Muhammad Abdul Haq na phondorakle iramasage mari laina nga se school ta asada school asage oza amadi SMC ge thawbu ba sengka yaw na pangtopa Pawmisanga unaba amada Muhammad Abdul Haqna makatana haikibada amsona ngarang media da school asada yeng simba salubada school da oza karamdre mahiroi shinge midday meal mahiroi shingda pizadana school ge headmaster na seasonaduna leire amadi amsoge thawmi singda headmaster ge maiki dege ki handa khangan ba jatharakre Haikiba adu aran bane mahiroi kun hena ladiba school asida amsoge maikai dege hanba oina thasage tangkon mathoi da lakhe numid adu da lakliba timpa aduna school asage opo oiba che sang khara yenge haibada office ke jedi office dege ayaba yaudra de yengba yaroi haibadege mahapo thasage tangkon manga da makoi ge office da langna ba karong ke adubo Tang kunmanga ase magi imong manungge leitaba yawbana hota ama oina thake maduda amsoge maike dege phone tawraktuna akanba wafam kya thamlakpadege mahangna so wafam khara khongkibade lai adubo makhoida kihanda khangan badi leite asumna wanganang khraba matungda ngarang ase skunda amo hana makhoi lakhe makhoi lakpa matamda skunda asida oza ani leike aduga oza amana ngahak leraka lakhe Loinana lub asige makedegi school asida nauna repairing tawbagi chesang singke piu haina hairakpada chesang adude SMC ke members sing da leke haibadegi pikide maram masina makhoina ngarang ko wazaleram dre haibadu aran mani loinana school asida mairo ishinge midday meal su leptana pizare ngasi maksu school asige mairo ishinge sakathum pizare maram masina amsoge maikai dege Masage kudong saba kara lawnaba honaba maru aina skun sangal sagar page thabakta makhoina yausin nabage mengda thabak toropa ase tawbigano maru aina thamoi sengna thabak tawsari be skun ta asge oza singbo media da lana uhanna bage thabak ase makata na tawbigano karigumba amsona school asebo thamoi sengna nungsi biragade school asida lakbiduna oza singa bade SMC ga puna phamina duna thabak tomina se haike Siapa ilakwa pocai kari gumam tai kona lana sinabulate aina family dak sinabulate aina sinabulate SMG jingjana sakini gajian singda sakini gajian singda loy na madugi wale dol moina lona khangba ngakani akhoi da kari gumba amata leite mo koina loy na khangba ngakani aina kaisu lana sinabam ta leite biski aran pocai amata sinabulate India dagi US ta pusalappa port sing the US President Donald Trump na chada yankai tariffs lauba ngasidege hokrai masina sai kya dagi lalole itikilamda lebagani ge marakta lairakliba asidege amna chawpa sapu ama oide Russia dagi India na pochai lai haiduna Donald Trump na India ge polam sing da hanadi tariff da Chada kunmanga logani lauthokibani adubo madugi saruka ani chada yankai lauba ngasideki chanaba hokrai masage matangda comment pinaba haizabada India ge threat ministry na kudaki oiba pakhom pirakpalai 3 haide adumoina ba Indian government ke resource amana haikibada chada extra kunmanga hengat kiba asina US na amok yang sengane thazai US na tarip ke sempamba wangkhalag lepa polam singdi firol games jewelry khongop sanakhona bage polam sing unasaba polam sing amasung chemical singni anoba tarips asina khwaidagi chawna sohangadari base small exporter amasung job ni masida prime minister Narendra Modi home state Gujarat chu yauri Indian government ke source amana haikibada atai Laibakta textile leather games and jewelry thadungnaba jahaz ke apumanta bhara henganaba exporter singa wari sanari ka hena soglaba business study selgi mateng panglaba yai hairi India ga lalo itike yanaba Laibak Singh United Kingdom, Australia, United Arab Emirates amasung atai European Laibak Singh na India na
थादोकपा मरुआइना टेक्सटाइल के पोलमसिंग दा असोबा खुदोंगचाबे पीगने हाइने सुफुंगदोरकले जम्मू एंड कश्मीर लेबा वैष्णो देवी की लाइफम लैंड मनाक्ता नोंग कन हाइथबदगी चिंकनथरपगे थौदोक्ता यामथ्रबदा मिय 53 सिरे नोंग कन्ना हाइथदुना इचाउ थोक्तना कश्मीर तंपाक्ता अमांगता क्या थोले नोंग कन्ना अखागाराव यावना हाइथबदगी किस्टोर डिस्ट्रिक्ट के गाड़ी संग याबा अरोइबा खुंगांग सिसोटीदा यामना सोहनख्रे मकेल माता मंदिर की लंबीदसो अगस्त के तंग तरामरीदा नोंग कन्ना हाइथबगा मरी लैनना थौदोक सिंगदा मियोय हुमफुमंगा लेखिद्रबने मियोय चामा हेनबना असोपन नंखी मियोय सिंग अदो अयमना लाइखुरम बलाकपसिंगने हाइरे हौजक सानमगी पाव बिजरी डिस्ट्रिक्ट टेबल टेनिस एसोसिएशन इम्फाल वेस्ट सिंधुना ngasidige DM यूनिवर्सिटी कैंपस दा लेबा इंडोर स्टेडियम दा 53 लाख सोबा इम्फाल वेस्ट इंटर क्लब अमसोंग स्टेट ओपन रैंकिंग टेबल टेनिस चैंपियनशिप 2025 हाउक्रे मणिपुर की तोंगान तोंगांबा डिस्ट्रिक्ट तरुका अमदी यूनिट 1 दकी लाखपा टेबल टेनिस नुपा सनारोय चामगा निपुनिथोय अमदी नुपी सनारोय यांखै तरुक यावरगा अपुनबा सनारोय चामगा मरफुदरा निपान सरुग्या दुना थासगे तामथोय फावा अथोय अंतानगनी चैंपियनशिप हाउदोपगी थरमदा मणिपुर लेजिस्लेटिव असेंबली के स्पीकर थोक्सम साइटरबटा डिस्ट्रिक्ट टेबल टेनिस एसोसिएशन इम्फाल वेस्ट के प्रेसिडेंट अकोइजम बिजोय अमदी मणिपुर टेबल टेनिस एसोसिएशन के प्रेसिडेंट हिदंगमयुम देवशेखरना अथोइबा मिथुंगलेन सिंह ओइना सरुग्याखि ngasi ahoba numita sanakiba chahi 13 मखागे नुपा सिंगदा थौबाल के एल रिकिना इम्फाल वेस्ट के W लिपुनबो सेट 30 दा मैथिबा पीकी चाही कांगलोपा असिगे मखाताबा मैट सिंगदा इम्फाल वेस्ट के जिटेस नोमाइथेमना बिष्णुपुर के फाइन बम्ब देबजिटबो सेट अहम सिनोदा थोइकी चाही 13 मखागे बॉयज के अहम सुबह मैच दा इम्फाल वेस्ट के याइफबा थोक्सोमना कक्सिंगी के SIS बिनसनबो सेट अहम सिनोदा मैथिबा पीखी मरी सुबह मैच दा कक्सिंगी के 8 अथोइबना इम्फाल ईस्ट के W निंगथेम्बो सेट अहम सिनोदा थोइबंगमखी सही कांगलोपा असिगे मंगा सुबह मैच दा इम्फाल ईस्ट के TS थौयांगबना थौबाल के जॉयसेंट एके साल्टुनबो सेट अहम सिनोदा मैथिबा पीखी तरी सुबह मैचदा इम्फाल ईस्ट के W लमजिंगबना वॉक ओवर पंखी नेपाल सुबह मैचदा थौबाल के S अरुणा इम्फाल वेस्ट के लंचनबा नुमाइथिंबो सेट अहम सिनोदा मैथिबा पीखी तरा सुबह मैचदा थौबाल के ज्ञान निंगोम्बमना इम्फाल ईस्ट के युमलेम्पा इरोम्बो सेट अहम सिनोदा थोइके लोइनना तरामाथोई सुबह मैचदा थौबाल के पैट्रिक नामबैराकपमना इम्फाल ईस्ट के एंड मंगानबो सेट अहम सिनोदा माइथिबा पीबंगामखिबनी डिस्ट्रिक्ट कांग एसोसिएशन जिरबाम सिंधुना था असिगे अगस्त के तांग कुंदगी हौना जिरबाम के बापुपरा लेबा लमलेंट कम्युनिटी हॉल कम कांगसंगदा जिरबाम कासारा अमदे हाइलाकंडी के कांगखोट कुमाथोइना सरुके अदुना सानरिबा तरमंगा सुबा लेट आरके लालासना मेमोरियल मिक्स गांग टूर्नामेंट 2025 के ngase sanakeba preliminary leg round के मैच दा मिटल बी जिरिबामना यावल ए चंपानागबो पंचन तरा तरेता मैथिबा पीख्रे हायेंग नुंथेन मिटल ए जिरिबांगा ईस्टर्न क्लब दिबोंगा सानागनी आनबा हाफ ममांगदा मिटल बी जिरिबामना यावल ए चंपानागरबो पंचन मरी अहुमदा मांगजन थादुना लेखि हाफ मतुंगदा कांगखोट अनिमंगना कांकना कामनखे अदुबो अपिबा मतमदा मिटल बी जिरिबामना यावल ए चंपानाबगबो पंचन तरा तरेता मैथिबा पीखे हौसिक अरोइबदा मरोइबा पाउ अमोने पिजरी पीपल्स यूनियन फॉर सिविल लिबर्टीज PUCL ना मणिपुर की मतंगदा फोंखिबा रिपोर्ट माइकई क्यादगी यानिंगदबा फोंदोरकले
Numit tarong ni sumna sa tharak pamungna amati thangta workshop ka residential coaching camp loisin kray. India dagi US ta pusalak pa potseng chada yang khay tarips nga sa digila wahaw kray. Loina na contractor relak soba Imphal West Inter Club amasung state open ranking table tennis championship 2025 nga sa digila haw dokray. Imphal PAODAM nga sa gidi matang sa daloy sari miyang tabiri basang ba mo ka na kurum sari.